ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝ ꯈꯪ ꯊꯦꯡꯅ ꯋꯥꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯇꯥꯛꯃꯨ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯑꯀꯣꯏꯕꯗ ꯈꯨꯟꯗꯥꯔꯤꯕ ꯃꯐꯝꯁꯤꯡꯗ ꯏꯚꯤꯛꯁꯟ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯣ ꯅꯣꯕꯤꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯉꯁꯤ ꯃꯣꯏꯔꯥꯡ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯏꯁꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯅꯣꯕꯤꯟꯅ ꯍꯥꯏ ꯇꯥꯛꯃꯨ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯀꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯆꯩꯊꯦꯡ ꯄꯤꯕꯇ ꯅꯠꯇꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯚꯤꯛꯁꯟ ꯇꯧꯗꯨꯅ ꯃꯤꯌꯥꯝ ꯇꯥꯟꯊꯣꯛꯄ ꯇꯧꯕꯤꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯇꯧꯗꯕ ꯌꯥꯗꯕ ꯊꯕꯛ ꯑꯣꯏꯔꯕꯁꯨ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯂꯩꯐꯝ ꯆꯠꯐꯝ ꯍꯥꯟꯅ ꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯚꯤꯛꯁꯟꯒꯤ ꯊꯕꯛ ꯄꯥꯏꯈꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ मणिपुर गवर्नमेंट लोइनना मणिपुर की प्रजा सेक्शन पुनमक्ता लेकाय सिगी महु छिनजरगा हाइजनिंगलिबदि लमदम मसीदा लैजरिबा उपाय लैजद्रबा प्रजा सिंगसे वानरबा लांगी चैथेंग मरगसिदा इविक्शन तौबा हाइबसे तोपियु लोइनना मसीदा तौदनबगी कोऑपरेशन पिबिबगा लोइनना करिगुंबा चौखटपना मरम वर्ग मफम असे कायदबा यादे हारगदि लैत्रिबसिंग असिगी मफम चाना हान सिनबिरंखो मदुगा तोपियु हाइदना अपील तौजरी। ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯇꯤꯑꯦꯁ ꯊꯣꯏꯕꯤꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯚꯤꯛꯁꯟ ꯇꯧꯗꯨꯅ ꯇꯥꯛꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯌꯨꯝ ꯀꯩ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯇꯥꯔꯕꯗꯤ ꯏꯆꯥ ꯏꯁꯨꯁꯤꯡ ꯄꯨꯗꯨꯅ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯚꯤꯛꯁꯟ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯕꯗꯤ ꯃꯤꯌꯥꯝ ꯍꯥꯟꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯨ ꯍꯥꯏꯅꯁꯨ ꯊꯣꯏꯕꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ सरकार ने अखोई लमसी पता पाबीयो हाइनसु चेचां कयानो मरी चिंगे फसिंगे अदुंग असि को करिगुंबा पाखुम अमा को फंगदे अदुगी ममांग आ ममांग थकी ममांगदा अखोई सिदा स्कीम अमा लाई हाफ डॉलर हाइना हाफ डॉलर सि लाकिंगे ममांगदा अखोसु लेरमी अदुगा सरकार ना हाफ डॉलर हाइबसिदी लेतबा लाइरबा लम लेजदबा कांगु चिंगी लेखमनी हाइना छिनबीरबा मतुंग असिदा अखोई मफम असिदा लेजरे लेरगा इसा इशु थातन यामना वाना लंबी थोंफलमदे लेखोम लैनांग थोक्तने कयागी मति वादन इचा इशुसिंग सुदन नोमदन होनाजरे हुजी खतंग सफरबा मतम असिददी सरकार लैबा याररोय हाइना इविक्शन थोक्पीरे इविक्शन थोबा मतम असिददी अखोइगी लम मचेत अमा लैजदबनिना इचा इशुसि पुरा अखोइ मफम कदाइदे चꯠकनि कदाइदे लेगनि असि सरकारगी बेकैदा हाइजा